Media gi Khuthangda Ngarang Yawolloi mangagi Apunba loop amana Oiriba G5 na Wangbal Cannel manakta hangliba Sorojini oil pump matam pumbagi oina athingba thamle haina phongdoragliba adugi matangda Yawolloi ichil inaw singna hairiba thodok adu thokchom jadumani masada thokiba leite oil pump thingjinbagi khongjang adu handokpiu haina jadumanina phongdorakli ngasi Sorojini oil pump da pangthokiba paugi mifam amada thokchom jadumanina phongdorakpada mahak khangabok kendrada mikhal anirak thengnakraba laibak thihoraba mioi amani mamang chahi lisingani kunga mangagi November kunga tarukta Imalaiba ki ningtamba hanjingnabagi damak lantheng minariba Yawolloi manga G5 ki member amaga jadumani ga wari sanaba matamda mahaki escort singna Yawolloi member du bu fai khulai mulli gypsy mulli haibena chingba maral kaya piragliba asigumba thodok amata numit aduda thokiba leite mahak masadi November 13 adugi anganba ayuk pung mapan tabadagi Delhi da chatnabagi damakta yumdagi thogle numidangi matamda Facebook ki page amada thodok asigi matangda phongdokpa thengnarakpadagi khudakta manipur da lehoba mahaki escort singa pau phonaki amadi adugumba thodok amata thokiba leite haina social media gi Khuthangda sengdokhi Third IRB gi site tagi su makhoigi officer ama thabiraktuna makhoigi personal sing adu asokapan yaubra pamdaba thodok sing thokiba leibra haina su verify tawba lakhi maram aduna Yawolloi ichin inaw singna thodok asigi matang amuk hana yengshin biduna thamlagliba athingba kaya asi komthokpiu haina phongdorakhi Ngarang social media ni Facebook gi Khuthangda aigi cha sing inaw sing marup singna sigumba ama wahiyama phongdokbi gibisi thodoksi thokiba leite sigi mamangda November gi tarik 13 ta ai sadi akoigi Delhi da ayuki pung 9 dagi thoki aduga pung 12 dagi tonga akoigi Delhi da pung 3 makhai da thungibani adugi mutungda numdang waramda hariba Facebook media account ama sumaina akoigi thadok pirakpadagi aigi khangboki Sorojini oil pump imapu Oiriba jadumnigi sport anina lalolup amagi lanmi ama phaduna purubadagi lanmi aduna onkhalaga sport anidugi maraktagi ama makok thugaiduna thanamle hairi gypsy phawwa munduna pukhre hairi sigi paw chek tabaga aigi leiriba aigi security sing aikoigi aina polling toraga ai moi pauloki adu thodok to thokiba leite hai adu marak sideida aikoigi ai gari sinji pukiba leite adu marak sideida social media Khuthangda lakibu ponina aikoigi aigi escort provide to biba thare bigi officer ama laktuna visit toki adu matamdu da mahagna visit torum tungda escort sing makok kaite escort sing khane thokpa leite kula do gari pukiba leite hai bagi sigi serol sini aduna sigumba thodoksi aigi leiriba isasing inausing marupsingna aikoigi amukhanna tonbidanaba amadi petrol pump si aigi mingde leite aigi nupigi mingni adu aigi ne haibasu yai ai maki mapurebrina sigumba thodoksi aigi mafamda thokiba leite aduna aina media gi thongda sengdokjari si social media gi Khuthangda lakpanina ai masi sengdok pham thokra haina sengdokjabani adune isasing inausing marupsingsu asigumba thodokse amuhanna pahanbidanaba aduga amuhanna misunderstanding oibasi public ki media da sandokpidanaba aina nanna norupseri